Manipur ki Erang loisin-naba Center da State leingakna takshinpham thoi ruling amadi opposition Khaidem Prime Minister da taksilunaba State leingakna cabinet ki chap chaba warep louba changi Manipur leingakna tuminna leisin kiba tarabadi June 19 ki thogdoktagi henba sathiba fibam da Miyamgi Ehou Lakpa Yai haina Senior Advocate Khaidem Mani na phongdok-khre ngasi moirang khom makha loklau bungda leiba mahaki mayumda paumi singa unabada Khaidem Mani na makha taraduna State asigi fibam asi nongmagi lushilakuna lakshinba ngamdabagi changdagi hendoklakle Manipur da lengak sason mangkibaga pangkak oirakle Manipur gi ngamkhai gi pak chawba adu leirabasu territorial integrity di kaikibaga chap manare square kilometer lising kungani thoiga chahum kun taret chawba mafam asida maitei singna chatpa ngamdaba tanatana lenga ki sason yaudabaga pangkak oiraba mafam kaya leire lamhen tu henba kuki terrorist singna maitei hatlaga separate administration taliba asi chumlibra makoi gi tokhaiba administration adubu mitei furupna pigadabra asigumba ka henba thawong sing asi chapchana thengnanaba state lengakna constitution na piriba sovereign power adu sizinaba mathou tai Manipur da ing tappa amadi tangdu laitaba puraknaba state leingakna center da taksingadabani ruling amadi opposition Khaidem Prime Minister da taksilunaba state cabinet ki chap chaba warep lopham thoi state leingak mikap thoklo maduna trabadi leingak patok pana fare center na chap chaba mathau pangthoknanaba state leingakna taksindrabadi Miyamgi Ehou Laklabadi afabo oigani thajade masi khangna state leingakna paikhatfam thokpa thabak thauram sing paikhat obana chungani haiki सरकार पायरी बकांगबू मणिपुर की गवर्नमेंट अदुगा सेंट्रल गवर्नमेंट डबल इंजीनियर ना हाइरिबा असी मथौ तौहनबगी दमक्ता अखोई की सरकार सिने यारगदी तौरो यादरगदी अखोई की सरकार से थाइरेरगा कोई द अपन बहदर लमो ओरिपसे कोई सरकार लेबनने बा मम सेंटर द डायरेक्ट हाइरोबदा ए नोई सरकार लेरी जुदी हाइगे दमनिना सरकार से पुरा तोक्स बमा नत्रगा मयाम चंगदना लोथोकपा अमा अदुगा दिल्ली द खुपचिनबा आइदर मी लाख मा फुजिनबा अनि फुजिनबा मदुगी दमक्ता मयाम पुनदन पछा खाइ गाड़ी पुथोक्तना अमाउंट अजुदा पुनगदमनी अजंदना यो पुल्लगे थेंगना तो सेकराई थेंगना दैनो जे मिनिस्टर ना कोई पुनमेना से सेकराई पुनदैनो पुल्लगे न मयाम चलु कान पुनबम दिलेरमदरे मरमदुना कोई पुनगदमनी हाइपसे कानदरे सरकार थबुक तो नमदरगा सरकार तो अदो मयाम चंगदना जुनेतिन गी होगुम तरो सरकार सि उथाइरेरगा सेंट्रल गवर्नमेंट दा अखोगी मीने मीबो ओतबा अपबा खुनायमा हानिगी तंगदु लैताबा भारत भाषी अमा ओइननाबा मणिपुरी जाति कुंथ्रागा मंगा से नुंसी चानन लेबंगंबा अदुम पोट अमा ओइननाबा को होनमिनसी